Lema Pupam Joy, Sagolmang to Sawombung to Sagolmang, Baya Keibi, Welfare Committee, spokesperson in Elizabeth. Hariba, Nasi, wapham Kara, Mayamda, Miamda, and the Nina Kandari wapham the Taikarsunate. 2022 Dagi, Sawombung to Sagolmang Road, a sea, Yam Satiba Monga, Matam Sangna, Sahi Tara, Marie Mangasi, Sebi the Lakba. Adu the Prajamiam gets Sigum Lopayam the Satiba, Uful Waipun, accident at Singba, Mayama Toduna later Podegi, Hariba, Sawombung to Sagolmang, Baya Keibi, Welfare Committee, Haribasi, Siem Nabagita Makta, Paurabi, Aduga, Sawombung, Keibi Hekamapan, Keibi Kulen, Keibi Awang Lekai, Keibi Maya Lekai, Tiger Kem, Aduga Koigi, Tiger Purumpangal Tabi, Asina Chingba, lambigi Nakan the Ladiba, Club Sing, Aduga Marun, Imaivel Sing, Prajamiam. Punna Paminarakanda, Hariba, Matak the Panjaki Committee, Semjakibani. Asumaina, Semakanda, Lambi Simatau Karamna, Koi, Senkotaki, Habigi Matangda, Koi Committee, Siga, Kumna Kana Jaraba Matunda, Ikai Kumna Jaraba, Nongtombam, Rajendro, Elias Boy, former President, Isam, Hariba, social worker, Sida Koina, Tana Tingna Jarakanda, social worker, Sigi Magetisu, full response, Bibi Raktuna, Marie Lainabada. Tana Tingnaraga ngasi laiba lambi ngasi maksemba progress leina changsil lagliba si miamgi apambagi kaino si langna nabagi damta work order na chingba tana naba mari leina bada takna badagi ngasi work order phangdana thaba si yam kan yang na changsil lai kisigi matangda kana na nakandagi cross tawba mayam ama thengnaraga ju welfare committee asiga honorable akogi ikai khumna jaraba respected social worker and Rajendroga Yam tied up Torokanda, Miamgi Apambasi Tungandabia, the Havig Wakalon, the Nasima, some Junction, the Nasimak Lagli, Kisiki Maraxida, Houkiba Tang Taraganitoy, July 2024, Asida Keibigi, Zagamada, Sposki, Tanjamada, Lingbi Raktuna, Ikai Kumnajaraba, Inner MP, Mingoina Hangajarabada, Doctor Angomsa Bimon, Hariba, Honorable Asi, Equigi Sports Sigi, Equigi platform that. Miam Tinba Sugumlaba sports ki Tanja Sida, Tambigi Wafamda, Akoigi Kaino si Lambia Sigi, Sida Laxabani, Lambia Sigi, Paisa Kaitokre, Haven Singba, Yam the Samam Naba Monda, Kaitokre, Haribal Lambi si Karambano, Haji Welfare na Committee na Hangasari, Kundabun Kengi Prazana, Saman Naba Fauri, Karamba Lambi the Paisa Lokokibano, Paisa Kayam Lokokarbage. Haibisini, Hauji Chemi, Lambisi, Marie Lainaba from the Fonduk Pigibo Oragadi, Madugi white paper ama, Hayengi Numita, Nasi date 14, date 15 Bomanunda, clarification Ladu, Kundrapum Kendra Amasung, Manipugi Miamda, Kundapum Kendi Miam, the Madu clarification, PB or Haibisini, Wapam Tamjeri, Singina, Kanagibada, Kaigumba, Lane compensation, Matang Oragasu, Masi Lane compensation, Laudavida, fully support Orokanda. Work implement Torokan the Pradamiam da Pajaba Lambiama Kudol Toba Habasida Welfare Committee Sina Nasi for Laxabani Adu Hariba date 12 key functionless says the Fondo Kibisina Prajada Amasung Committee da Saman Nava Lere Tubomatamda I call Honorable MP na Lepaki Miamgi Minungsiga Yangakanda Karamba Department Karamba Lambida Karamba Sembam Kayano Habado Masi clarification Atubomatam the PBO Habisini Masida Lokoki Habito. Lokoki Habizi, Masi Mamang to Tamjabadoni, Sempam Kayano Habizini, Hajahangizi, Adu Masiki clarification, Pidragadi Nasidagi Targa, Numi, Humibogi, Manungsida, clarification, Pandragadi, social boycott, a quick Sigi Oina, social boycott, Torkani Habize, Nasi Miamda, Amasung Kudong Zaba, Lozaraga, Midai, Kudong Zaba, Lozaraga, Mayam the Tamjari. Thank you. From Ropen Mite, Keibi Kulen in Paris. The Young Learners Library and the Leading Organization YOLLLO Keibi Advisor, Aduhanda Pangtokiba, under 13, under 15, YOLLLO Cup Town, was YOLLLO Cup, Hanamingtonba, football tournament, Dugi, Final Match, Hokiba, Tang Trying to July, Tang Trying to the Keibi Rabos on the Pangtoki, a single lava, final message that Kak Nazarba, Landamasiki MP, Energy MP, Ozabi Mall, Mayan Ozabi Mall had a Kanganiba, Angom Zabi Mall, Kojam, Sibkeski, Pamamang, Simiki, Adulina. President in Pamalong, the Ikai Kunazerba, former speaker of the Huji Kunaku Kendrick and Melo Vidiba, T.S. Locasor Singer, President in Pamala, Linkshin Bigi, Numeduki, Sibgeski, Warolda, Zabi Mona, Mana Lapamatamda, Lambita, Lambisham, the Hugi, Pomana,
MLA na akogi mai le na bo authority singda wahi wata khara phone da tawna ga wari wadai sana matamda yam sauna ngam bu da mana paisa gi matang da orboning dana magi speech haibidi wajabi molgi chief guest ki speech ta pi bidi yauki adu mana haibidu paisa lauthokre haibidu nate duga paisa lauthokhi mongda MLA na ngang bu oina uri yanam sauna ngam bu da adu mana urudu dagi adugi thangaba mikupda akogi nimitugi president gi Pamhona lingsin biri bai kai khuna jarba tes lokesor singana magi presidential speech ta lairi ba mong adu ngasai ngang ngi ba du akhoi sel thum lok thok ba khotok ba kaimta mai le de lambi sigi schedule naina quality maintain tauna pa ka da ba lu ga da ba mayam du chap chana government gi department sing da mari le na ba department sing da phone tawraga khudakta si maintain tawraga fajana siam na ba haibini hadina mana khudakta magi speaker lokesor gi kanogi presidential speech ta khudakta sengdo khrabani masida koi kanagumba miyo kharana uchen chawo miyo kharana aduga kanagumba akogi kanglup amana ojabi molgi mingcha thina ba du man ngang khiba sing adu hanjen atopa na nakal abda buthoga ojabi molgi mingcha thina ba tawbigina haina organizing committee gi mihur amoina organizing committee gi advisor moina ai samoro pen mitaina amkusi sengthokjari YOLLLO tugi thorom dugi presidential speech amasung chief guest ki habi chief guest ojabi mol ngang khiba magi speech aduga MLA tes lokesor singna presidential speech ngang ki bagi animak video animak akhoi social media da loina phangbi rabani kanagumna clarification henna pambi raga so video animak tu uba dum phangini Facebook ta gaidlo uba phangbi rabani social media da loin phangbi rabani aduna kanaguma miyo kharana ojabi molgi ngang ki badu magi hujiki wapham khara kapthalaga wapham khara dang kanoda press media da puthona ju hana bigino aduna ojabi mol ju minchathina hana bigino aduga sigi matang da khoi organizing committee amone yam simple football lo sawa yaujaba aduga manipur bung sijaboina football aduga sports bung sijaboina akona sigi matang da wahi wata organizing committee ga ju amona jo khoi masi akona mayanda thamderiba press media da thamderiba wahi wata sina ta ba khoi matung ju adugi adaga nimitugi mai lena ba khoi wapham ju thamderoi akona ngasi thamderiba wapham sina aroi bani aduna ojabi molgi minchathina ba akona ju maikai songina praja sing ju puna phang kendri praja sing ju tawbidana ba akona nolukchari aduga wapham sengdok singjen tawbugi thabak jo khoi committee moina khoi pamjate sportsman spirit laiboina abuhana jo khoi sengdok singjen makha taba tawjaroi Rabi molbu apogi labnam sigi sapana ba wa ngang da kitang apogi masagi apona mata da bandagi wa hewata do kudapta kenogi hanagi speaker tes lokesor singana mage presidential speech sengdok bigini aduna sengdok bigra bani aduna Rabi molda apogi nungai taba natragna mabu tongana lan unaba ponna bigino hadina organizing committee mo chinjaraga mayang ko pawdil singdang tamjari